ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯏꯀꯥꯏꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯀꯥꯎ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯗ ꯃꯀꯥꯎ ꯁ꯭ꯄꯦꯁꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯖꯟ ꯑꯣꯐ ꯗ ꯄꯤꯄꯜ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯖꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯟꯇꯔꯦꯁꯇꯤꯡ ꯐꯦꯛ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯅ ꯍꯥꯏꯕꯗ ꯉꯥꯡꯕꯗ ꯄ꯭ꯔꯅꯟꯁꯤꯌꯦꯁꯟꯗ ꯈꯣꯟꯊꯣꯛꯇ ꯑꯃꯗꯤ ꯄꯣꯏꯟꯠꯁꯇ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ इचिनाव मैम ngasi aina मैम की मफम द उतलिबसी अखोगी आर्ट की कंटिनेंट तरेत की मैमनी अखोगी आर्ट की कंटिनेंट तरेत लई मधुरी एशिया अफ्रीका नॉर्थ अमेरिका साउथ अमेरिका एंटार्क्टिका यूरोप अमदी ऑस्ट्रेलिया नि अदुगा aina ngasi explain तौगदरिबा माकाउ हाइबा चाइना की स्पेशल एडमिनिस्ट्रेटिव रीजन असी एशिया कंटिनेंट यावी फरे दुदी एशिया कंटिनेंट न माय ओनसेलसी इचिनाव मैम एशिया कंटिनेंट से सब रीजन खर खाइदुई मदुदी साउथ ईस्ट एशिया साउदर्न एशिया वेस्टर्न एशिया सेंट्रल एशिया ईस्टर्न एशिया अमदी नॉर्दर्न एशिया नि अदुगा ngasi aina explain tawudariba माकाउ हाइरबा चाइना की स्पेशल एडमिनिस्ट्रेटिव रीजन असी ईस्टर्न एशिया दावी फरे दुदी ईस्टर्न एशिया दमु मायोन सेलसे इचिनाव मैम ईस्ट एशिया और ईस्टर्न एशिया से कंट्री तरुक अमदी चाइना की स्पेशल एडमिनिस्ट्रेटिव रीजन अनिगा पुनसिनदुना सेमबनी कंट्री तरुक अदुदी चाइना मंगोलिया नॉर्थ कोरिया साउथ कोरिया जापान अमदी ताइवानी अदुगा चाइना की स्पेशल एडमिनिस्ट्रेटिव रीजन अनी अदुना हांगकांग अमदी माकाउनी इचनाव मैम मसिदगी खंगब ngamle मदुदी ngasi aina explain tawgudoriba माकाउ हाइरिबा चाइना की स्पेशल एडमिनिस्ट्रेटिव रीजन असी ईस्ट एशिया और ईस्टर्न एशिया दे यावे हाबसी फरे दुदी माकाउ दो मुमायोन सेलसे माकाउ सी पीपल रिपब्लिक ऑफ चाइना पीआरसी की स्पेशल एडमिनिस्ट्रेटिव रीजन नि हाबसी खंगले माकाउ सी मागी एब्रिविएशन दा MSAR हाइनसु कौई वर्ल्ड की ओइना मी ख्वाइदगी कुंगना ताबा रीजन असी माकाउ नि रीजन असी की ऑफिशियल लैंग्वेज ना चाइनीज अमदी पोर्टुगीज नि इथिनिक ग्रुप ना 2016 की मतुंगिना मखोई अपुनबा पॉपुलेशन की चादा 88.4% अमना हान चाइनीज 4.6% अमना फिलिपिनो 2.4% अमना वियतनामीज 1.7% अमना पोर्टुगीज अदुगा 2.8% अमना अतोपा इथनिक ग्रुप सिंगने हाइरी रीजन असिगी टोटल एरिया ना 115.3 स्क्वायर किलोमीटर नि पॉपुलेशन वर्ल्ड मीटर इलाबोरेशन ऑफ लेटेस्ट यूनाइटेड नेशन डाटा की मतुंगिना माकाउ की पॉपुलेशन से थर्सडे 11 जनवरी 2024 दा 70,08,867 नि माकाउ की करेंसी असी मकानिस पताका MOP नि 1 मकानिस पताका असी 10.32 इंडियन रुपी INR गा माने हाइर वैल्यू असी 12 जनवरी 2024 की मतुंगिना नि हाइनिंग लिव द वैल्यू असी इंडियन रुपी INR की मकानिस पताका MOP ने हेले हाबनी कंट्री असिगी ड्राइविंग साइन लेफ्ट नि अदुगा कॉलिंग कोड और डायलिंग कोड ना +853 नि रिलीजन ना 2020 की डाटा की मतुंगिना मखोई अपुनबा पॉपुलेशन की चादा 58.70% अमना चाइनीज फोक रिलीजन 17.27% अमना बुद्धिज्म 15.84% अमना रिलीजन अमदा चत्ते 7% अमना क्रिश्चियनिटी अदुगा 1.19% अमना अतोपा रिलीजन सिंग चले हाइरे माकाउ सी चाही 442 पोर्टुगीज कॉलोनी ओरमी हाइबदी पोर्टुगल ना लौसलमी हाइबनी 1557 दगी पोर्टुगल की कॉलोनी ओरकपदुना डिसेंबर 20 1999 दा माकाउ सी पोर्टुगल ना चाइना दा सिनारमखी हाइरिबा नुमित असिदगी माकाउ सी पीपल रिपब्लिक ऑफ चाइना PRC की स्पेशल एडमिनिस्ट्रेटिव रीजन ओइदुना हौजु फावो लाखी चाइना की मफम खुदिमक्ता गैम्बलिंग तबसे मखोगी लोन यादे इलीगल ओय गैम्बलिंग हाबिदी सेल थानबा जुआर सानबा अपाम मही फंगनबा पाइखलेबा खुदोंथिने हाबा थबकसिंग हाबनी अदुबु पृथ्वी की गैम्बलिंग बु पामजबा मी अयामना माकाउ सिबु मखोगी चावखलकलिबा कसिनो इंडस्ट्री असिगिदमक्ता मसक खंगनरी मखोगी कसिनो इंडस्ट्री असिदगी यामलबा रेवेन्यू कयाम फंगदुना पृथ्वी की मफम कयामदगी टूरिस्ट कयामसु अट्रैक्ट तौरी वर्ल्ड की ख्वाइदगी चावबा गैम्बलिंग डेस्टिनेशन असी लास वेगास नि अदुबु हौजिक्ति माकाउना लास वेगास बु माइथि वेपिनोना
ꯃꯀꯥꯎꯅ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯦꯝꯕ꯭ꯂꯤꯡ ꯗꯦꯁꯇꯤꯅꯦꯁꯟ ꯑꯣꯏꯔꯤ꯫ ꯃꯀꯥꯎ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯥꯏꯅꯥꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯖꯟ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯀꯔꯦꯟꯁꯤ ꯂꯩꯖꯩ, ꯃꯃꯤꯡꯅ ꯃꯥꯀꯥꯅꯤꯁ ꯄꯇꯀꯥ (MOP)ꯅꯤ꯫ ꯄꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯦꯟꯂꯦꯟ ꯆꯥꯏꯅꯥ ꯑꯣꯔ ꯄꯤꯄꯜ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯆꯥꯏꯅꯥ (PRC)ꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯔꯦꯟꯁꯤ ꯑꯁꯤ ꯔꯦꯟꯃꯤꯟꯕꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯔꯦꯟꯁꯤ ꯑꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇ꯭ꯔꯦꯗꯦꯗ ꯇꯧꯕ ꯀꯔꯦꯟꯁꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ, ꯑꯗꯨꯒ ꯀꯔꯦꯟꯁꯤ ꯑꯁꯤ ꯆꯥꯏꯅꯤꯁ ꯋꯥꯟ (CNY) ꯍꯥꯏꯅꯁꯨ ꯀꯧꯏ꯫ ꯋꯥꯟ ꯆꯥꯏꯅꯤꯁ ꯋꯥꯟ ꯑꯁꯤ 11.68 ꯏꯟꯗꯤꯌꯟ ꯔꯨꯄꯤꯒ ꯃꯥꯟꯅꯩ꯫ ꯍꯥꯏꯔꯤꯕ ꯚꯦꯂꯨ ꯑꯁꯤ 12 ꯖꯅꯋꯥꯔꯤ 2024ꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯃꯀꯥꯎ ꯑꯁꯤ ꯃꯥꯒꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯀꯁꯤꯅꯣ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯁ ꯚꯦꯒꯥꯁ ꯑꯣꯐ ꯏꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯁꯤꯇꯤ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯥꯎꯔꯕ ꯂꯛꯖꯔꯤ ꯔꯤꯖꯣꯔꯠ, ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯚꯦꯅ꯭ꯌꯨꯁ ꯑꯃꯗꯤ ꯋꯥꯔꯜꯗ ꯀ꯭ꯂꯥꯁ ꯀꯁꯤꯅꯣꯁ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯗ ꯃꯀꯥꯎ ꯇꯋꯔ ꯑꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯐ꯭ꯔꯤꯁ꯭ꯇꯦꯟꯗꯤꯡ ꯇꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯇꯋꯔ ꯑꯁꯤꯒꯤ ꯑꯋꯥꯡꯕꯅ 338 ꯃꯤꯇꯔꯁꯅꯤ꯫ ꯇꯋꯔ ꯃꯇꯣꯟ ꯑꯁꯤꯗꯒꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ ꯍꯥꯏꯔꯤ꯫ ꯇꯋꯔ ꯑꯁꯤ ꯕꯟꯖꯤ ꯖꯝꯄꯤꯡ ꯑꯃꯗꯤ ꯁ꯭ꯀꯥꯏ ꯋꯥꯀꯤꯡ ꯄꯥꯝꯕ ꯊ꯭ꯔꯤꯜ ꯁꯤꯀꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃ ꯑꯣꯏꯔꯤ꯫ ꯐ꯭ꯔꯤꯁ꯭ꯇꯦꯟꯗꯤꯡ ꯇꯋꯔ ꯍꯥꯏꯕꯗꯤ ꯇꯋꯔ ꯑꯗꯨꯕꯨ ꯒꯥꯏ ꯋꯥꯌꯔ, ꯒ꯭ꯔꯥꯎꯟꯗ ꯑꯦꯡꯀꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯦꯛꯁꯇꯔꯅꯦꯜ ꯁꯄꯣꯔꯠ ꯑꯃꯠꯇꯗ ꯑꯦꯇꯦꯆ ꯇꯧꯗꯕ ꯍꯥꯏꯕꯅꯤ꯫ ꯃꯀꯥꯎ ꯑꯁꯤ ꯄꯣꯔꯇꯨꯒꯤꯖꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯄꯥꯜꯂꯝꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯒꯤ ꯑꯥꯔꯀꯤꯇꯦꯛꯆꯔ, ꯂꯣꯟ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯅꯆꯤꯡꯕꯗ ꯄꯣꯔꯇꯨꯒꯤꯖꯁꯤꯡꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯚꯤꯖꯤꯇꯔ ꯑꯣꯔ ꯇꯨꯔꯤꯁꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯇꯨꯒꯤꯖꯀꯤ ꯁ꯭ꯇꯥꯏꯜꯗ ꯁꯥꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯊꯛꯄ ꯆꯥꯕ ꯉꯥꯎꯕ, ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ, ꯖꯒꯣꯏ ꯁꯥꯕ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯀꯥꯎ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯃꯝꯈꯤꯕꯗꯒꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯑꯣꯞꯁꯟ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯅꯥꯏꯠ ꯀ꯭ꯂꯕ ꯀꯌꯥ ꯑꯃ, ꯗꯤꯁꯀꯣ ꯇꯧꯐꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯥꯏꯚ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯇꯧꯐꯝ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯃꯀꯥꯎ ꯑꯃꯗꯤ ꯍꯣꯡꯀꯣꯡ ꯑꯅꯤꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯁꯤ ꯕ꯭ꯔꯤꯖ ꯑꯃꯅ ꯁꯝꯅꯍꯜꯂꯤ꯫ ꯕ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯗ ꯍꯣꯡꯀꯣꯡ ꯖꯨꯍꯥꯏ ꯃꯀꯥꯎ ꯕ꯭ꯔꯤꯖꯅꯤ꯫ ꯃꯥꯒꯤ ꯑꯁꯥꯡꯕꯅ 55 ꯀꯤꯂꯣꯃꯤꯇꯔꯅꯤ, ꯑꯗꯨꯒ ꯃꯁꯤꯗ 6.7 ꯀꯤꯂꯣꯃꯤꯇꯔ ꯁꯥꯡꯕ ꯑꯟꯗꯔꯁꯤ ꯇꯅꯦꯜ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯁꯤ ꯃꯀꯥꯎꯗ ꯂꯩ, ꯃꯃꯤꯡꯅ ꯗ ꯒ꯭ꯌꯨꯌꯥ ꯂꯥꯏꯠ ꯍꯥꯎꯁꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯁꯤ ꯆꯥꯎꯔꯥꯛꯅ 1865 ꯑꯗꯨꯋꯥꯏꯗ ꯁꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯀꯥꯎꯒꯤ ꯅꯦꯁꯅꯦꯜ ꯑꯦꯅꯤꯃꯦꯜ ꯑꯁꯤ ꯄꯥꯟꯗꯥꯅꯤ, ꯅꯦꯁꯅꯦꯜ ꯐ꯭ꯂꯥꯋꯔꯅ ꯂꯣꯇꯁꯅꯤ, ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯕꯔꯗꯅ ꯁ꯭ꯀꯥꯔꯂꯦꯠ ꯃꯀꯥꯎꯅꯤ꯫ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯇꯨꯡꯗꯁꯨ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯔꯕ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫